Loibol khulgi mihat kamari lainana ki mamadi kotuna JDF ta sirakliba marasing khudakta handokadabani. Assam Manipur Nagaland da operate tawriba Tamenglong district ki Dilung da council headquarter oiba Jalayarong Group ki aina thengkraba Lalaluf Jalayarong United Front JDF na tha asigi mangada Kangpokpi district ki manung chanba Kaithel Manbi area da nauna khundaba Loibol khulenda khulai paiba militant singa nongmai kapsenduna attack chathaki bathokdokta Laikhidaba khulasigi village chief Letkomang Haukip Kuntragamari Apokpa Manglung Haukip Amasung Maki Mirolibi Loinabi Tin Mary Haukip Kungamanga Amasung Kunja Ama Jangmilan Haukip Kuntra Apokpa Saikoha Haukip Hatkiba Amadi Kulasgi Yum Tarit Maithadun Amangata Thokiba Thokdoka Mari Lainana Kuki NP Manipur Kim Amasung Committee on Tribal Unity Kotuna JDF ta Sirakiba Maral Singh Adu Yumfam Yaudaba Amadi Lub Asibu Miyamna Lana Uhana Bohonabani Hari JDF na Thadurakpa press statement amagi matung ina asengba amadi achumba khangdoktringai thawdo asiga JDF ka mari lainhalibasing asi stakeholders singna cheksinbiu amadi achumbani haina lawbiganu hairaduna tungkoiba santi amasung tangdu laitana lehenge hairabadi achumbada yumfam oiba amana amabu ikai khumnaba amadi responsible conduct sing tawrubatada oigani haidi JDF ki remark asiki mamasung kotuna lone boy khulenda khunja ahum hatkiba amasung yum kaya maitha khibagi thawdo asida JDF yawi haina phongdorakkiba wafam asigi matung tarakpadani ki mamasung kotuna sirakliba maral sing asi yumfam yaudaba praman yaudaba wafam sing ngaktani haidi JDF na makha taraduna JDF ta sirakliba maral asi kuki community ki maragda thokliba conflict sing asi da JDF ka Mari lainahanna bohonabani thawdo adu ningthina thigatana amadi khangdoktana luf amada hekta maral siriba asina yumlon nana leiminariba community singi marakta muknaba hengatnaba sinba thawsil amani haina lawi haidi Lubasina makha taraduna Jalayarong miyamgi right sing mapa mapuna thambiram balam sing amadi historical interest sing da khak negotiate tawroi hairaduna hiram sing asida kanagumbana singna raklabadi lub asina logi matung inna chapchaba action sing lokhatkani loinana maram chadana praman sing leitana JDF ta sirakliba maral sing khudak handokadabani haidi DGP na Kangpokpi da chatuna mafam adugi security ki fibam yengsinbaga loinana CSO singasu unakhrei Manipur ki nauna DGP oiraba Mukesh Singhana ngasi Kangpokpi district satuna mafam adugi security ki fibam yengsinbaga loinana civil society organization CSO singi luchingba singasu unaduna wari sanakhrei DGP Mukesh Singhana ngasi Kangpokpi da district police official sing Central Reserve Police Force CRPF ki personal sing mathang unaduna security ki fibam review tawkhibaga loinana Kuki jogi civil society organization singi luchingba singasu unaduna wari sanaki Manipur ki oina khwaidagi sensitive oiba district ama oiriba Kangpokpi da state ki makok thongba police officer asina masamak chatuna mafam adugi law and order ki fibam sing yengsinkhibani DGP Mukesh Singhabu Kangpokpi ki SP Kuki NP Manipur Kim community leader singna traditional sal khudol tamduna mahakpu taramna oki DGP ki khongchat aduda additional director general of police law and order Larry Dorji amadi atay makok thongba police officer sing loinaki Manipur police na mafam aduga law and order ngakna bahonabada mari leinaba stakeholders singa khosam naduna laukhatliba thabak singbu DGP na thagat phongdokhi khongchat aduda Kuki NP Manipur gi maikaidagi Manipur da thokliba conflict asiga mari leinana chena ahum panba memorandum ama DGP da pisen ki maru oina security miyam gi punsi ngak senbagi miyam gi thazaba hanjilaknabagi law and order ngak pada michak mikai naibana chingbagi wafam memorandum aduda yauri DGP na chair lawduna pangthokiba security review mifam aduda ADGP training Lunsai Kivgen Kangpokpi SP Rahul Gupta amadi atai police ki makok thongba officer sing sarugya ki mifam aduda maru oina security ki lairiba phibam amadi operational preparedness ki matangda kupna khanagi khongchat adugi saruk ama oina Kangpokpi da deploy tawriba CRPF ki official singaso unaduna lairiba security ki phibam gi matangda wari sanaki chahi humphu gi manungda ahanba oina US ta sadong chaba screw worm thengnare chahi humphu gi matungda ahanba oina United States ta sadong chaba screw worm thengnare haina official singna phongdokhrei social media da thagalakba warol amada US ki secretary of agriculture Brooke Rollis na hai new world screw worm natraga screw worm haina khangnaba new world screw worm fly ama thengnare Texas ki Javala County da leiba pokpada ngariba sa sanda screw worm ase thengnakhibani USDA
ꯑꯃꯁꯨꯡ ꯇꯦꯛꯁꯥꯁ ꯑꯦꯅꯤꯃꯦꯜ ꯍꯦꯜꯊꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕ ꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯈꯨꯗꯛꯇ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯇꯦꯛꯁꯥꯁ ꯁ꯭ꯇꯦꯠꯀꯤ ꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯁꯥ-ꯁꯟ 60 ꯔꯣꯝꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯌꯥꯎꯔꯝꯕ ꯊꯦꯡꯅꯕꯗꯒꯤ ꯃꯤꯌꯥꯝꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈꯤ꯫ ꯃꯃꯥꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯥꯗꯣꯡ ꯆꯥꯕ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯃꯈꯜ ꯑꯃ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇ ꯊꯦꯡꯅꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯀꯨꯝꯖꯥ 1960ꯒꯤ ꯄꯔꯤꯡꯗ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯁꯟꯗꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥ-ꯁꯟ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤ꯫ ꯀꯨꯝꯖꯥ 2025ꯒꯤ ꯑꯣꯒꯁ꯭ꯠ ꯊꯥꯗꯁꯨ ꯃꯦꯔꯤꯂꯦꯟꯗ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥꯒꯤ ꯑꯦꯜ ꯁꯥꯜꯚꯥꯗꯣꯔꯗ ꯇꯤꯜ ꯃꯈꯜ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯑꯣꯏꯕꯗ ꯏꯟꯐꯦꯛꯁꯟ ꯇꯧꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ꯫ ꯇꯤꯜ ꯃꯈꯜ ꯑꯁꯤꯅ ꯁꯥ ꯈꯛꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯗꯁꯨ ꯆꯥꯎꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯌꯨ.ꯑꯦꯁ.ꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔꯅ ꯍꯥꯏ꯫ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯃꯦꯔꯤꯀꯥꯗ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯂꯧꯅꯔꯨꯔꯕ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯃꯈꯜ ꯑꯃ ꯅꯧꯅ ꯑꯃꯨꯛ ꯊꯦꯡꯅꯔꯛꯂꯤꯕꯁꯤꯒꯤ ꯃꯇꯥꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯄ ꯍꯧꯔꯦ꯫ ꯅ꯭ꯌꯨ ꯋꯥꯔꯜꯗ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯍꯥꯏꯔꯤꯕꯁꯤ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯥꯒꯤ ꯑꯁꯣꯛꯄ ꯃꯐꯝꯗ ꯇꯣꯡꯂꯒ ꯃꯔꯨꯝ ꯀꯣꯛꯁꯤꯟꯕ ꯍꯌꯤꯡ ꯃꯈꯜ ꯑꯃꯅꯤ꯫ ꯁꯦꯟꯇꯔ ꯐꯣꯔ ꯗꯤꯖꯤꯖ ꯀꯟꯇ꯭ꯔꯣꯜꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅꯗꯤ ꯇꯤꯟ ꯃꯈꯜ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠ, ꯅꯥꯀꯣꯡ, ꯅꯥꯇꯣꯟ, ꯆꯤꯟ ꯑꯃꯁꯨꯡ ꯐꯤꯅꯨꯡꯒꯤ ꯍꯛꯆꯥꯡ ꯐꯥꯎꯔꯒ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈꯤꯕ ꯉꯝꯃꯤ꯫ ꯃꯔꯨꯝ ꯀꯣꯛꯁꯤꯜꯂꯝꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯆꯥ ꯑꯣꯜꯂꯛꯂꯒ ꯍꯛꯆꯥꯡꯒꯤ ꯁꯥꯗꯣꯡ ꯆꯥꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯁꯥ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯍꯜꯂꯛꯏ꯫ ꯍꯛꯆꯥꯡꯒꯤ ꯃꯄꯥꯟ ꯊꯪꯕ ꯁꯔꯨꯛ ꯅꯠꯇ꯭ꯔꯒ ꯎꯟꯁꯥ ꯑꯁꯣꯛꯄ ꯁꯔꯨꯛ ꯈꯔ ꯍꯦꯛ ꯂꯩꯕꯗ ꯁ꯭ꯀ꯭ꯔꯨꯋꯥꯔꯝꯒꯤ ꯃꯔꯨꯝ ꯀꯣꯛꯐꯝ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯑꯃꯨꯛꯇꯗ ꯃꯔꯨꯝ 200ꯗꯒꯤꯅ 300 ꯐꯥꯎꯕ ꯀꯣꯛꯄ ꯉꯝꯃꯤ꯫ ꯑꯁꯣꯛꯄ ꯃꯐꯝꯗ ꯅꯨꯃꯤꯠ 12ꯗꯒꯤꯅ 30 ꯐꯥꯎꯕ ꯇꯣꯡꯗꯨꯅ ꯂꯩꯔꯕꯗꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯔꯨꯝ 3000 ꯐꯥꯎꯕ ꯀꯣꯛꯄ ꯉꯝꯃꯤ꯫ ꯃꯔꯨꯝꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯠ 9ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯆꯥ ꯑꯣꯜꯂꯛꯂꯒ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯪꯈꯤꯗꯨꯅ ꯁꯥꯗꯣꯡꯒꯤ ꯁꯔꯨꯛꯁꯤꯡ ꯇꯞꯅ ꯇꯞꯅ ꯆꯥꯊꯣꯛꯄ ꯍꯧꯔꯛꯏ ꯍꯥꯏꯅ ꯁꯤ.ꯗꯤ.ꯁꯤ.ꯒꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯌꯨ.ꯑꯦꯁ.ꯗꯤ.ꯑꯦ.ꯅ ꯊꯣꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯍꯤ 30 ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯟꯅꯥꯎ ꯑꯃꯗ ꯁ꯭ꯀ꯭ꯔꯨꯋꯥꯔꯝ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯛꯄꯅꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯦꯔꯤꯀꯥ ꯑꯃꯗꯤ ꯃꯦꯛꯁꯤꯀꯣꯗ ꯁ꯭ꯀ꯭ꯔꯨꯋꯥꯔꯝꯒꯤ ꯀꯦꯁ ꯊꯦꯡꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨ.ꯑꯦꯁ.ꯗꯤ.ꯑꯦ.ꯅ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯊꯥꯗꯗꯨꯅ ꯁꯥꯗꯣꯡ ꯆꯥꯕ ꯇꯤꯜ ꯃꯈꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯀꯨꯝꯖꯥ 1996ꯇ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯇꯤꯜ ꯃꯈꯜ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯁꯤꯟꯕ ꯉꯝꯂꯦ ꯍꯥꯏꯅ ꯊꯥꯖꯅꯔꯨꯔꯕ ꯃꯇꯨꯡꯗ ꯍꯟꯗꯛꯇ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯃꯦꯔꯤꯀꯥꯒꯤ ꯃꯐꯝ ꯈꯔꯗ ꯅꯧꯅ ꯑꯃꯨꯛ ꯊꯦꯡꯅꯔꯛꯂꯤꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯤ꯫ ꯇꯦꯛꯁꯥꯁꯀꯤ ꯖꯥꯚꯥꯂꯥ ꯀꯥꯎꯟꯇꯤꯗ ꯊꯦꯡꯅꯈꯤꯕ ꯑꯁꯤ ꯅꯠꯇꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁ꯭ꯀ꯭ꯔꯨꯋꯥꯔꯝꯒꯤ ꯀꯦꯁ ꯑꯃꯠꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯐꯝ ꯑꯃꯠꯇꯗ ꯊꯦꯡꯅꯕ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯌꯨ.ꯑꯦꯁ.ꯗꯤ.ꯑꯦ.ꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯇꯤꯛ ꯆꯥꯅ ꯂꯧꯈꯠꯂꯤ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯏꯀ꯭ꯋꯦꯁꯟ ꯑꯣꯐ ꯆꯤꯞꯁ ꯔꯥꯏꯠꯁ ꯑꯦꯛ, 1967 ꯆꯠꯅꯍꯟꯒꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯆꯤꯞꯇꯤꯌꯟꯁꯤꯞ ꯃꯨꯠꯊꯠꯄꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟꯅ ꯗꯤꯃꯥꯟꯗ ꯇꯧꯔꯛꯂꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯦꯁꯦꯟ-ꯄꯤꯈ꯭ꯔꯕ ꯗꯤ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯏꯀ꯭ꯋꯦꯁꯟ ꯑꯣꯐ ꯆꯤꯞꯁ ꯔꯥꯏꯠꯁ ꯑꯦꯛ, 1967 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯀꯨꯀꯤ ꯆꯤꯞꯇꯤꯁꯤꯌꯟꯁꯤꯞ ꯃꯨꯠꯊꯠꯄꯤꯌꯨ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ (MMTU)ꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯑꯦꯛ, 1967 ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃꯁꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯁꯤꯟꯕ ꯂꯩꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ MMTUꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯃꯨꯇꯨꯝ ꯆꯨꯔꯥꯃꯅꯤꯅ ꯍꯥꯏ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯅꯨꯡꯗ ꯑꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯅꯕ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ MMTUꯗ ꯈꯪꯍꯟꯗ꯭ꯔꯕꯗꯤ ꯑꯥꯔꯇꯤꯀꯜ 338(a)ꯒꯤ ꯃꯈꯥꯗ ꯁꯤꯚꯤꯜ ꯀꯣꯔꯠꯀꯤ ꯃꯇꯦꯡ ꯂꯧꯔꯒꯅꯤ꯫ ꯑꯦꯛ ꯑꯁꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯦꯁꯦꯝꯕ꯭ꯂꯤ ꯁ꯭ꯇꯦꯟꯗꯤꯡ ꯀꯝꯃꯤꯇꯤꯅ ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯑꯦꯁꯦꯟꯠ ꯄꯤꯔꯒ ꯒꯦꯖꯦꯠ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯉꯁꯤ ꯐꯥꯎꯕ ꯑꯦꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯟꯕ ꯉꯝꯗꯅ ꯂꯥꯛꯂꯤ꯫ ꯍꯦꯔꯤꯗꯤꯇꯔꯤ ꯆꯤꯞꯇꯤꯌꯟꯁꯤꯞ ꯑꯁꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯔꯝꯅ ꯀꯨꯀꯤ-ꯖꯣ ꯐꯨꯔꯨꯞꯀꯤ ꯅꯤꯡꯊꯧꯃꯆꯥꯁꯤꯡꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯤꯇꯣꯞ ꯀꯌꯥ ꯆꯪꯁꯤꯜꯍꯜꯂꯒ ꯑꯅꯧꯕ ꯈꯨꯜꯁꯤꯡ ꯁꯦꯝꯒꯠꯂꯛꯄ ꯉꯝꯂꯤꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯀꯨꯀꯤ ꯈꯨꯜ ꯀꯌꯥ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯃꯩꯇꯩꯁꯤꯡꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯝ ꯃꯨꯟꯒꯗꯧꯔꯦ ꯍꯥꯏꯅ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯂꯕ ꯀꯨꯀꯤꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯍꯟꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯄ ꯃꯔꯝꯅ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯟꯇꯔꯗ ꯇꯛꯅꯗꯨꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗ꯭ꯔꯕ ꯍꯦꯔꯤꯗꯤꯇꯔꯤ ꯆꯤꯞꯇꯤꯌꯟꯁꯤꯞ ꯃꯨꯠꯊꯠꯀꯗꯕꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯦ 20ꯗ ꯅꯦꯁꯅꯦꯜ ꯀꯝꯃꯤꯁꯟ ꯐꯣꯔ ꯁꯦꯗ꯭ꯌꯨꯜ ꯇ꯭ꯔꯥꯏꯕꯁꯅ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯏꯀ꯭ꯋꯦꯁꯟ ꯑꯣꯐ ꯆꯤꯞꯁ ꯔꯥꯏꯠꯁ ꯑꯦꯛ, 1967 ꯆꯠꯅꯍꯟꯕꯒꯤ ꯃꯇꯥꯡꯗ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯑꯃ ꯅꯨꯃꯤꯠ 30ꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯔꯛꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯈꯪꯍꯜꯂꯛꯄ ꯂꯩꯈꯤ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩꯀꯣꯝ (ꯑꯣꯜ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁ)ꯀꯤ ꯑꯣꯏꯅꯗꯤ ꯚꯤꯂꯦꯖ ꯆꯤꯐꯅ ꯈꯨꯜ ꯑꯄꯨꯟꯕꯒꯤ ꯃꯄꯨ ꯑꯣꯏꯕꯒꯤ ꯆꯠꯅꯕꯤ ꯂꯩꯇꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯝ ꯂꯩꯖꯕ ꯌꯥꯏ꯫ ꯆꯤꯐꯁꯤꯡꯅ ꯃꯅꯤꯄꯨꯔ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯖ ꯏꯟ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯑꯦꯛ, 1956ꯀꯤ ꯄ꯭ꯔꯣꯚꯤꯖꯟꯒꯤ ꯃꯈꯥꯗ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟ ꯑꯣꯏꯕ ꯈꯛꯇꯅꯤ꯫ ꯅꯥꯒꯥ ꯑꯃꯁꯨꯡ ꯃꯩꯇꯩꯀꯣꯝꯒꯤ ꯆꯤꯐꯁꯤꯡꯅ
ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯉꯥꯛꯅ ꯆꯠꯂꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯄ꯭ꯔꯣꯚꯤꯖꯟꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯐꯪꯍꯜꯂꯤ꯫ ꯀꯨꯀꯤ ꯖꯣꯒꯤ ꯑꯣꯏꯅꯗꯤ ꯚꯤꯂꯦꯖ ꯆꯤꯐꯁꯤꯡꯒꯤ ꯃꯆꯥꯅ ꯑꯅꯧꯕ ꯈꯨꯜ ꯀꯌꯥ ꯂꯤꯡꯈꯠꯂꯒ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯆꯪꯖꯐꯝ ꯄꯤꯗꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯀꯤ ꯖꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯈꯨꯡꯒꯪꯒꯤ ꯃꯁꯤꯡ ꯑꯉꯛꯄ ꯐꯪꯅ ꯍꯦꯟꯒꯠꯂꯛꯄꯅꯤ꯫ ꯀꯨꯀꯤ ꯆꯤꯐ ꯈꯔꯅ ꯃꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯑꯔꯥꯟꯕ ꯄꯥꯎ ꯁꯟꯗꯣꯛꯇꯨꯅ ꯇ꯭ꯔꯥꯏꯕꯦꯜꯒꯤ ꯂꯝꯁꯤꯡ ꯃꯤꯇꯩꯅ ꯃꯨꯟꯈꯤꯒꯗꯧꯔꯦ ꯍꯥꯏꯅ ꯄꯥꯎꯊꯣꯛꯄꯗꯒꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯀꯨꯀꯤꯁꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯍꯜꯂꯦ꯫ ꯀꯔꯤꯒꯨꯝꯕ ꯗꯤ ꯃꯅꯤꯄꯨꯔ ꯍꯤꯜꯁ ꯑꯦꯔꯤꯌꯥꯁ ꯏꯛꯋꯦꯁꯟ ꯑꯣꯐ ꯆꯤꯞ ꯔꯥꯏꯠꯁ ꯑꯦꯛ 1967 ꯑꯁꯤ ꯃꯇꯝ ꯆꯥꯅ ꯆꯠꯅꯍꯜꯂꯝꯕ ꯇꯥꯔꯕꯗꯤ ꯀꯨꯝꯖꯥ 1992ꯗꯒꯤ 1994 ꯐꯥꯎꯕ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯍꯥꯠꯅ-ꯁꯨꯅꯕ ꯀꯨꯝꯖꯥ 2023ꯗꯒꯤ ꯍꯧꯅ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯃꯔꯛꯇ ꯊꯣꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯊꯣꯛꯂꯝꯂꯣꯏ ꯍꯥꯏꯈꯤ꯫ ꯁꯤ.ꯑꯦꯝ.ꯅ ꯆꯦꯌꯔ ꯂꯧꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯅꯕꯒꯤ ꯃꯇꯥꯡꯗ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯅ ꯄ꯭ꯔꯤꯁꯥꯏꯗ ꯇꯧꯗꯨꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯑꯦꯟꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯗꯤꯚꯦꯂꯞꯃꯦꯟꯠ ꯀꯣꯑꯣꯄꯔꯦꯁꯟ ꯂꯤꯃꯤꯇꯦꯗ (NHDCL)ꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯜ, ꯋꯥꯁꯀꯤ ꯀꯃꯤꯁꯅꯔꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯤꯐꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯃꯔꯨꯑꯣꯏꯕ ꯂꯝꯕꯤꯁꯤꯡꯒꯤ ꯐꯤꯕꯝ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅ ꯅꯩꯅꯈꯤ ꯍꯥꯏꯔꯤ꯫ ꯁꯤ.ꯑꯦꯝ.ꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯄꯤꯔꯤ, ꯂꯣꯏꯅꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯐꯪꯍꯟꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯝꯕꯤꯒꯤ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯑꯁꯣꯏ-ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯒꯤ ꯁꯦꯟꯠ ꯄꯤꯇꯔꯁꯕꯔꯒꯇ ꯅꯧꯅ ꯑꯃꯨꯛ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯛꯊꯦꯡꯅꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯋꯥꯐꯝ ꯄꯨꯈꯠꯂꯛꯄꯗ ꯔꯁꯤꯌꯥꯟ ꯄ꯭ꯔꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯌꯥꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯀ꯭ꯔꯦꯟꯅ ꯁꯦꯟꯇꯔ ꯄꯤꯇꯔꯁꯕꯔꯒ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯃꯐꯝꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯗ꯭ꯔꯣꯟ ꯑꯦꯇꯦꯛ ꯆꯠꯊꯈ꯭ꯔꯦ꯫ ꯔꯁꯤꯌꯥꯒꯤ ꯑꯅꯤꯁꯨꯕ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯇꯤ ꯑꯣꯏꯔꯤꯕ ꯁꯦꯟꯇꯔ ꯄꯤꯇꯔꯁꯕꯔꯒꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯌꯨꯝ-ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯇꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯈꯪꯍꯟꯈꯤ꯫ ꯁꯦꯟꯠ ꯄꯤꯇꯔꯁꯕꯔꯒꯀꯤ ꯒꯚꯔꯅꯔ ꯑꯂꯦꯛꯖꯦꯟꯗꯔ ꯕꯦꯒꯂꯣꯚꯅ ꯍꯥꯏꯈꯤ ꯌꯥꯔꯤꯕꯃꯈꯩ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟ ꯊꯣꯔꯛꯂꯣꯏꯗꯕꯅꯤ꯫ ꯑꯦꯌꯔ ꯑꯦꯇꯦꯛꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯁꯔꯚꯤꯁꯇ ꯑꯄꯟꯕ ꯊꯣꯔꯛꯄ ꯌꯥꯏ꯫ ꯂꯦꯅꯤꯟꯒ꯭ꯔꯦꯗ ꯔꯤꯖꯟꯒꯤ ꯒꯚꯔꯅꯔ ꯑꯂꯦꯛꯖꯦꯟꯗꯔ ꯗ꯭ꯔꯣꯖꯕꯦꯟꯀꯣꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯄ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ 194 ꯅꯣꯡꯊꯛꯇ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯔꯁꯤꯌꯥꯒꯤ ꯗꯤꯐꯦꯟꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯀꯥꯞꯁꯤꯜꯂꯛꯄ ꯗ꯭ꯔꯣꯟ 363 ꯑꯦꯌꯔ ꯗꯤꯐꯦꯟꯁ ꯁꯤꯁꯇꯦꯝꯅ ꯀꯥꯞꯊꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯑꯁꯣꯏ-ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯩꯇ꯭ꯔꯤ꯫ ꯅꯍꯥꯁꯤꯡꯕꯨ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯕ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯅ ꯋꯥꯈꯜ ꯇꯥꯍꯟꯁꯤ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯅꯕ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (ꯁꯤ.ꯑꯦꯁ.ꯑꯣ.)ꯅ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯋꯥꯐꯝ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯂꯤ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯅ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯗꯒꯤ ꯂꯥꯞꯅ ꯂꯩꯍꯟꯅꯕ ꯑꯃꯗꯤ ꯊꯪꯅꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯍꯟꯗꯅꯕ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯕꯜ ꯈꯨꯜꯂꯦꯟꯗ ꯃꯤꯑꯣꯏ 3 ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯀꯣꯠꯂꯦꯟꯗ ꯍꯟꯗꯛꯇ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟ ꯃꯍꯥꯗꯦꯕ ꯑꯃꯁꯨꯡ ꯁꯤꯅꯥ ꯀꯩꯊꯩꯒꯤ ꯑꯀꯣꯏꯕ ꯃꯐꯝꯁꯤꯡ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯍꯥꯏꯋꯦ ꯑꯦꯔꯤꯌꯥꯁꯤꯡꯗ ꯍꯧꯈꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯀꯨꯀꯤꯅ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯈꯨꯟꯗꯥꯔꯤꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯅꯤ ꯍꯥꯏꯅ ꯄꯨꯂꯤꯁꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯀꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯧꯈꯤꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯣꯏꯕꯜ ꯈꯨꯜꯂꯦꯟꯗ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕ ꯊꯧꯗꯣꯛ ꯃꯇꯨꯡ ꯄꯥꯛ ꯁꯟꯅ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯆꯠꯊꯔꯛꯄꯅꯤ꯫ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯃꯛꯅ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯄꯦꯇ꯭ꯔꯣꯂꯤꯡ ꯂꯦꯞꯇꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯕꯪꯀꯔꯅꯆꯤꯡꯕ ꯂꯩꯔꯝꯕꯁꯤꯡ ꯊꯨꯒꯥꯏꯕꯒꯤ ꯊꯕꯛꯁꯨ ꯆꯠꯊꯔꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯅꯕ ꯑꯃꯗꯤ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯏꯂꯤꯃꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯇꯦꯡ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯍꯤꯡꯁꯥꯒꯤ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯗꯅꯕ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁꯤ.ꯑꯦꯁ.ꯑꯣ.ꯁꯤꯡꯅ ꯋꯥꯈꯜ ꯇꯥꯍꯟꯕꯒꯤ ꯊꯕꯛꯁꯤꯡ ꯂꯧꯈꯠꯄꯤꯅꯕꯁꯨ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯦꯛꯁꯤꯗꯦꯟꯠꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯏꯝꯐꯥꯜꯗꯒꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯃꯣꯇꯣꯔ ꯁꯥꯏꯀꯜ ꯑꯃ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ, ꯑꯃꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ
Ngarang ahing nungai matung pung amaga makhairom tabada Imphaldagi maya Imphal tamna thorakhiba gari adu Wangoi yorakpada accident thokpadagi gari adu thorakhiba mioi adu mafam adumakta leikidabani aduga mioi amana aruba fibamda sokpadagi hojik North AOC da leiba Rajmedi City Hospital da laikanari thodo asida leikidraba mioi adugi maming mayang Imphal thana awang laikai Thaudem Akas Kunngata Red Apokpa Thaudem Jila Kawi Hari Soktuna Laikanariba mioi aduna Kuyen Tham Boris Elias Athoi Bakun Humdoi Apokpa Kuyen Them Tomba Kawi Hari Ukhrul gi New Haven da Khongjang Changsin Batangkul Khunja Sing AR na Chaina Kanduna Tan Khai Aso Open Yauri Ukhrul District ki New Haven Village da Assam Rifles ki outpost Hangdorakpabu Katholong da Katho Katam Naulong amasung Katho Women Coordination Committee na kana yaningdaba phongdokpaga loinana athuba matamda khulasi da Assam Rifles personnel sing handokhigadabani haina tangkhul khunja sing da New Haven khulda khongjang changsilingai cherakta ngasi 40 suba Assam Rifles ki kangbu amana khongjang changsiliba New Haven gi khunja sing tear gas kaptuna tan khaibaga loinana chaina kanduna fudakre AR gi action aduda Katho Katam Naulong Maheri Luf ki President Mathon Mi Kasar Soktuna Laikanakre Hari Mafam Asida Assam Rifles ki outpost ama thamjilakliba asi mangjongna khulgi amadi mari leinaba village authority dagi ayava lodana narol da thamjilakhibani hairaduna lupsing asina khongjang changsilakhibani loinana New Haven da leiriba Assam Rifles ki personal sing khudakta mafam asidagi hondokhi gadabani haina demand tauri ngasigi AR gi action aduda nongmai fauba blank fire tawduna khongjang changsiliba khunja sing tan khaina ba honaki AR gi action aduda khunja kaya aso open nangle hari panbaya badi New Haven da Assam Rifles ki temporary outpost thamjilakliba mafam asi Sokbau village ki jurisdiction manung da laibani maram asina mari lainaba authority khunja singe ayaba hana lodana khudakta AR gi personal sing thajilaktuna makhoi gi outpost ama thamjilakpa asi yaba ngamloi Chatharagliba thawong asi Manipur Village Authorities in Hill Area Act 1956 ki mayoktani hari ek amadi logi wangmada khulgi jurisdiction manungda lansilakpa asi local administration da hakthengna threat tawrakpani Village Authority ki maikaidagi occasion kayada mafam asidagi Assam Rifles handokhinaba khanganduna lakpani adubu wafam asi thawoidaba asi laibak thibani maram asina makha tana pamdo thodok thorakpa tarabadi madugi afafata pumba New Haven da leiriba Assam Rifles ki personal singna pujagadabani hainasu phongdorakli